A very good evening. Northeast window gi dialogue assuming Tavir Punamakpo Han Mamakta the Donki Hos Heeyai Leima Tongramna Punamakpo Taram Nokchiri Quigi Northeast window na Tamjaba Lady prevailing situation Sigayam Jana na Tamjaba Dugumba Quigi Ngarang Dagi episode 9 at Tarapa Dugumba topic ni challenge Quigi new chief minister or president rule hai by Quigi topic asida Quikana in a Gadabni. Aduga Hosik Adu the Natana Koi Lady Bakogi prevailing situation Asida Koi Narang Tang Banhan Tang Mapan Asida Kogi labor prevailing crisis that almost a 21 months si puzzle Avaka the Kogi Nongtombam Biren chief minister of Manipur Masi Koi Imagi council minister Yauna Koi Masi Rasbawanda resigned to Mahaki resignation Sisu Kogi Manipur gi governor Ajay Kumar Balana accept Tauri Housing Mak Mahak Asi Kogi caretaker CM Moina Puri Adumapu Lairiba prevailing situation Asida Ekoi Tha Taruk Haisi Kogi or Haukiba Ogoski Tang Taragani Toy the Pamgiba session Adu Ngasing Asimak Tha Taruk Havanina Ekoi Matamsu almost Haying Nungdin Gipung Baro 24 hours Adu Pung Baro Pok Adu Pau Badang Labanina Housing se koi animated suspension laktuna ekoi president rule lakpayana yam chawna president rule lakpagi akogi impose tawbagi dumba kanosi akoi laire adumakpu hojik makti haiba ngamdri adumakpu hojik akoi paugi likhuna madagi phangbagi matungina akogi BJP gi president A Sarda aduga akogi Sambit Patra Hairok ki akoi TH Radesham Lilong Assembly constituency gi Abdul MLA Abdul Nasir Makoyasi Governor ga Rajbawanda Unaraga Tolpa Matungda Chapchaba Makoidagi Chapchaba Paudi Pangbangandri Adumapu Akoina Pangba Paugili Kulamana Housing Power the Haribasi Matamsi Leshilaktabana Moiraga Kogi animated suspension se Tamlaga most likely Akoi Manipur president rule Lakpana Koi Chada Yamnat Wang lady have a wafam say Mayang Mapam the Tamzage. A quick Pukaliba topic a sea Mapung Fan Binabagi the Makta Northeast Windogi studio the panelists whom Lengshin Bidru later Han Mamakta the panelists whom Sakaminga Konana Taksabagi Tang Mayanda Kui Satak Sage a Han Bada Agi had yet tang Bada Lengshin Biriba Kugi Kugi Oja TH Sujata Convenor Imagi Meira Tagachari was a Sujata Kugi Sumba topic a Sum Pan Birni had an Isagi Achinwa Matam Kaitopi Bagitamakta Anishu Badai Kugi Mayai the Lengshin Biriba Kugi Oja HEMCHANDRA SALAM editor ICHEL Express Kugoja HEMCHANDRA SALAM Basu Tagachari Isagi Achin Mamatam Kaitopi Bagi Ahom Subadai Kugi Oja Paojel Chaoba executive editor the Frontier Manipur Oja Paojel Chaoba Basu Kugi Northeast window the Sigumba topic as the Isagi Uba Mod Karakajitang Pongdok Pigani Habagi Wakalonda Isagi Achin Mamatam Kaitopi Bagi the Makta High Kugi Oja Paojel Chaoba Su Tagachari Loina Kugi Ming Tabiriba Kwaipuna Mapusu Kugi Laiba Kugi Maraksi the breaking news lagasu Adumak Mayamda Ekoi Paudam Zage Ekoi Makatatazaboina Nasigi Bokachariba topic Asiga Marilena Han Bawahang say Oza HEMCHANDRA Salamda Lakjage Oza HEMCHANDRA Koi Heidi Hanadagi Asukui Rabasi Takunga Matoi si resignation si Tau Dagi Atopa Magi council minister the Yauba Makoi MLA Taragama Pandeli the Gatana Heidi CMC Sinbagi Wapam si Tongan ba scenario si Mayama Matokre Adumakpu Mamangi Ningsing Bada Kugi de June Gitang subject to correction 30 June Oirangani Akugi Chief Minister resignation Tauni Tauraga Chega Segai than a Kotana Kugi high voltage drama man ba Makak Toki Basi Adumapu Kanghodana Tangma Pansida Akugi Assembly the Kugi no confidence motion si Pukat Lagani Haibagi Sigi Zarang Ringai Cherak Asida Kanghodana Hai Bakui Masi Honorable CM Housing caretaker in a Topo Biriba, Nongtomam Biren, Adugam Haki, Kogi, MLA Taramari, NPF ki, MLA Shu Yauna, Governor that resignation si Pigre. Adubo Housing likely Koi PRC, Lapanam Nalay, Habadilay, Tambirico, Masida, Housing Mayam, Mi Painaraga Nainariba, CM Anoba, Haying.
लेरिबा खोगी मतम सिदी याम नक्सलकपनिना था तरुक हाइसे ngasi लोइरबन ngasi je pharabaniना hayeng nungdin gi pung 12 boksida assembly session ama kawrakani habagi thajabadi oja hemchandra masi yam thajaba yam watle aduna PR se lakani habasina hena thajaba sinda PR se lakani habasidana hena thajaba oina miyamna leinarabanina leiriba situation sida oja hemchandra gi mota PR lakpane hena pharani haina khanbra natragana yam within short period sida akhoigi CM ama ke haini alternative ama silakani habagi thajaba se oja hemchandra leibibra kamai tawi yes hauzik oriba film se yengadi Manipur da animated suspension si soidre hain lobu yare okay maramdi assembly si hayeng babugi manungda hayeng pung taran thoi fawbagi mamang da assembly session se satha haudragadi assembly se sirane ba ko get hoirane ba aduna assembly se kannanabagi damakta masigi amata ngairaba pambai ma haitargadi animated suspension sine masina masagi government si koigi namdharaga haitare masagi center na direct rules tawraga matam khara assembly se mathau tawhundana lehengadoine ba masi nataba atop pambai amadi laite haina lawre aduga hauzik animated suspension or PR haisi loan khara manadaba khenaba khaki wane ba ko adu manare haina dum lawbu yare PR haibasidadi amuka amuk masagi assembly je dissolve tawraga election tawbiya bagi possibility don leiba adu khaki wane ba aduga animated suspension haibasidasu masi ju center na direct handle tawrakadoine ba steps rule tawdoine ba aduna loan de dum man manarga su condition da kitang khenaba leiba haitare masini haujuk manipur da oiriba scenario si adu yamna nungai taba hairagadi manipur gi chief minister Mr. Biren si wai maraiba ki damaktadi yamna khanba manba wafam mayam phongdoki kangani iraicha kangani purup kangani adagi yelhomi kangani haiba wafam mayam phongdoki ba laiki adubu magi sida aikoina uba hairagadi magi party politics magi MLA singi marakta adagi minister singi marakta mana sanagadaba magi politics tumadi totally fail oire haina lobu yae maramdi magi makhada leiriba MLA minister singsina mabu yarakta baise mangonda karigum khara soibe leire haibane masina maram oiraga masi namdana resign tawbagi maram si oihale hoi makoina haibabudi miyam gi damak yenga resign tawbani miyam gi yenga resign tawba haibasida kari harino asima koi kitang bhap tabu wale aduga maraksida mana resign tahuda targadi Manipur assembly da adagi India gi puwari da kwaidagi amakpa yamna sathi ba amukta oigidriba pibam ama oirakpa yabaduni Congress party gi maikai dagi no confidence motion pukhat kani anytime pukhat bangami pukhat pai yai haiba wafam si phongdorakpani masina opposition party na no confidence motion pukhalak ba haibismudi angak oide aidi adum pukhat nei ba pukhat pai yai ba aduga ruling party maraktagi MLA mana atraga house to member mana no confidence motion pukhalak targadi masidi India gi history da onto yaudri bako masimak Manipur da thokpa yabagi phibam lae ba maramdi sida leriba biren ministry adagi MLA sing sigi marakta penadabagi changsi sathi no wangre masina maram oirkanda tawroidaba ama tawrakpa yabagi oithokpado leibanina maduda khogi BJP gi mingchet yam sokadaba haitare ruling maraktagi no confidence motion pukhala agadi waridu loireba aduna asigumba film si thoktanabagi damakta khogi central leaders singna chapchaba instruction ama birenda pirakpra haibagi thajabadu lei adugi matungina mahakna sigi February 9 da Delhi dagi hek halakpuga adumak resign tawre ado resign tawbasina kadai bhawa phariba adagi phattaba haibadumuna khoi yengba tari makhatana saujik leire mana resign tawhroba matung si sida lengak si luching binaba leitre masigi marak si sida anauba chief minister ama anauba leader ama khanba mathau tarak pasida hajuk phawbagi oinadi leader si koigi select to ngamdre hain laureba sambit patra nimitidagi tang mapandagi laga ngasi phawbada masigi leiriba crisis si losinaba haidi lengaki koigi maruine BJP manungi problems masi losinaba honabasida
मा हजु फावबगी ओइनदी ngamdre hana lobu yai ngarang su tongan tongan mafam da mana khogi MLA singsi tongan tongan makawa kawraga loina unabani unabadu bawda lekhai ta ngamdre aduga ngasi su adum unai unaru matung governor unarure samure adubu amuk hallaga satkre hallaga satki basida pawmi singna khogi pambudi sam wafam khara phongdu amgadra habagi madu naina bane buko adu bawda wafam amata phongdu amkidre sab saba sek nuru harsuna wafam khara phongdu lamba adu khaki adu di chamcham wafam ni masu marang han ko hi khara phongdu ubagi kari kari lainari ba marak system mana party gi oba maru wafam phongdu pa habidu madi oithokte aduga sambit patrana su sigi hiram sigi matang da ngairi ba pawmi singdu da wafam amata phongdu amda ba habese masina su amuke hena sai na leba haidi anauba si minister ama nataga luchingba ama khalagani xyz khalani mahaktu kanano haibadu takto amdra bhawda sodna maki indication amadi pibam thokune bako adu kain piram deba aduna takpudi manung si sida haujuk phawda lekhai ta sungam ngamdre haibasineба aduna short period ta lekhai tarana ba mkhoi yana ba purakna ba central leaders singi poktak matungina step se lokhalakpudi yai adubu kana oigadage haibagi batang sidane leirisi ngasai pung kharegi mamangda hana speaker sorry hauju speaker oriba hogi Sujata sina chief minister oirane hena hogi hector social media si viral ore within a short period haujuki minute kharegi mamangda amuka hogi hairok SG Radesham si ma unare maju amuka selection phange select torani hena amuksu thaganare adagi masigi mamang da amuka bisojit oine na ngasai ektugi di langlanambani aduna masigumba filmsi gyantade kari haiduna je koiju haibam khangde maramdi BJP ki di thoba meta taweba magi president khogi akoi state unity president khanbagi matang sida su sungpa panaru daba mije hekta mak puselaga hekta oheleba even hajiki e sarda masamak ni hajiki Manipur state unit BJP ki president oiri sisu panaru ponteba panaru ba yaude magi mamang da leramba bhavananda sisu panaru ba yauduna thai tha habeba aduna hojik mayamna chief minister oibe yai haina pariba mising si sungan ataba atopa inonobo mi ama haidi expect of the haitare adugumba mi ma thokpu selaga chief minister oila pusu yaiba masi BJP gi hanagi managi chatharakpa magi machat singsi mawong singsi yengkanda adumaksu oila oi hainai leite aduna kanana Manipur ki chief minister si hajuk phawbagi oina oirakani haibasimati yam aruwa phamamu oirin sai thamsage okay thank you very much oja Hemchandra yamna marik chumba warol thambiri makha chathaja boina oja Paojel Chaoba da lakjage oja Paojel Chaoba khogi oja Hemchandra nu su thambiri ko hojik si lairi basida khogi animated khogi suspension se thamhoraga di khogi assembly se dissolve ta hodraga di khoi election se tawdana assembly se kalhoraga di khoi at least kharamakti phaga dori baneba adumakpu akhoi president rule se likely masi Tramada 90 ga 5 pauti khoi lakpa yana laibagi phibam se leire adumakpu khogi oja Hemchandra na su panbiri ba habidi akhoi hanadagi CM na khogi resign tawbanga makpa habase not only khoi public khak tangi wan laktre ba hojikti magi minister of council marakta makhoi yetna ba makhoi pham una ba haigadra makhoi masen maktada mot manadabaduna maram oirakanda haidi even hojik thajadaba amana su expect sungtaw tawdaba amana su dum oirakpa yai habagi wafam oja Hemchandra na thambiri ba even akhoi ngahake mamangda tarambasi Govindas Konthaujan Bishwajit Radesham adagi even akhoi contender da yaurami si e sarda yauri satebrata yauri adudagi akhoi even titular king of Manipur lesem sana jawbo contender da yaurambani adumakpu aina oja Paojel Chaoba da lakchaning ba wafamdi lairiba hojiki si phibamjida akhoi president rule si lakpa yana di leire na hai ado oja Paojel Chaoba gi phibam wakhal da di akhoi gi crisis solution ba ngamaktre chahi ani phajalaga dore phibam sida hayeng si bokta akhoi gi assembly session ama phamak pa habasidi masi yamna thajadraba posak ama khak oirabanina oja Paojel Chaoba
ꯂꯩꯕ prevailing situation sida president rule lakpana hena pharani na khanbra kari khanbi kamain taw masi gise akoi yamna miyamna hainabada hujik se phongphong sariba akoi president rule haibani lakpe haibani aduda assembly haibase akoi tasena hakanda manipur miyamgi akoi isane isabu lengak saba haibagi thong aina bot thadare kanda aigi assembly gi constituency gi nupado mana aigi elected representative haibatare masi gise house se doni hoigi assembly sta aduda mandated oiba haibadi tangai phadana pangthok tabi yadaba haibata gadi sahi amada anek pangthok haibani 6 months kumba ko adugi deadline se ngasi loi haibani yes 5 months ta adu ita gadi assembly phamangam da haibase masi constitutional crisis am lere haibani maramdi akoina thagatliba miyam duna akoina bochruba akoina bot thadaruba miyam duna akoigi lengak pase ngamdre habani hence a constitutional crisis adu ita gadi kari lakpe haibagi bafam dune miyam na hujik hainariba ngasi bo manungda kari gumba or any arrangement tora kansida yanara kansida akoigi kano tawtara gadi kari haitare chief minister amga ano woman sille kaina haibase sigi position leitre miyamna khalluriba kana na mathang orakadage chief minister haibasima leitre hoji bogi wonte manungda leiba akoigi kari haitare political gi anaiba haitare ko arubudi hajaroroge anaiba miyam maraksida aseng makhadi propangam dre hoji bogi wona adu assembly di dagi tawgadabagi time bomb di magi tik 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 laung chatlibudo loire haitare adudi hujik akoigi representative sing se makoi masen kok chungthan narakan sida akoi masen state sigi oina kinoma lepasi akoi masen mangna consensus sama prokani haibase mai mathau pangthok pangam dre habane pangthok pangam da targadi hujik kanana constitutional crisis am lagta gadi kanana paiba tare akoigi administrative head haitare ko governor akoigi chief minister hujik kano oina leira caretaker chief minister na masigi term je ho yam phaja term ne but legally manung di yengta gadi kari mai power ke leiri ge habdu chumusu akoina hangba yaw pot amane aduna yam achoba dilemma am le ta gadi chief minister function tawre cabinet su yadre adu oita gadi assembly su kobung amdre haita gadi manipur gu jile political scenarios di kanam tana decide tawung amdre habne aduna governor gi magi leriba akoi gi power haita mangon piriba discretionary power function tawung ambagi state sina masana magi elected mem sina chalaiba ngamda tagadi through the center na chalaiba gi kanodi akoi kanada tawda gi haita gadi through the governor na tawdabne ana governor na tawta gadi kamain tawda gi haita da mana oi PR thamse khose haita ga su koi gi president hana intimate tawum sage as per protocol haita ko aduga suspended animation haibasi one doction karino haiba kansida oi constitutional experts me am yowi ramuni ada akoina sum thenajaba kansida kariyamba house suspended animation on thamgi haita mathau to hondaba adubu karigamba masigi je akoina mu revoke tore suspended animation je lothoe manungda bhap tanaba khalere haibagi pot laita gadi hujigi house karigamba dissolve to hodre suspended animation on thamta gadi masigi je hayeng even after PR imposed tawpa tagasu in the future haitare ko hana magi PR gi tha taruk ki kenose yes terms si lore kan sida hana gi MLA singi powers dum hana pham dum loi leine hai wafam di election tawro he karimba house dissolve tawre ngasi je yes hana tholen khala se after the entire election tawgani ba president rule ne yes adudi tha taruk hai wari ne PR thamen khanbiro adu mutung lotho kan sida amu hana vote to wai bisdi BJP gi kano do ya doribra leiba mandate to da aduna PR lakpagi se mayamna haina wari ni ai motati hosika haiba akoi kano se
government se in suspended animation hai tare ai da mai la kane na ai gi reading le je maram di huziki matam khara pi hai tare assembly je phagan to hondana thambai pot under the provisions ko article 174 gi makha da pi riba constitution makha da pi riba akoi gi constitution pi riba right hai tare says the huziki house dissolve to dana suspended animation on thamta gadi magi hana gi leriba kano sing se adum le jagani hai tare bot to have nam sen akan da an ai gi engon da huzik hangta gadi governor na magi power mon le power mutungina invoking high huzika articles 174 1 na kya mo bane subject to correction adu kan the state of Manipur is kano assembly se koi gi suspended animation na thamgre haina che ma tholakani haina ai gi mind thajab dile okay oja chaubana hauzik haibadi koi PR ga koi assembly se pura dissolve to bagi mahota animated suspension lakani haibagi thajab lairi se ozagi keno makak kai haini intuition da something somewhere keno madi thajaba makak lairi baneba adubu hauzik si kai haini even chief minister si Bishwajit na oini Govindas na oibe yai Khemchan na oibe yai Radhesham na oibe yai haidana yang kanna sigi su dum confusion state taleba oja Paojel Chaoba lairi se sigi chairaka sida hauzik pura dissolve to bagi mahota animated se kan suspension da laigani habgi thajaba makhak lairi se masi kari karai da kamai tawrakanda karam jaga da hook tawraga ozana madugi thajaba se kamai na lebi bano masu amtang haidi mayam na pakhali se kari haini PR laga di khoisi warani haibagi chingnaba makhak miyam da lairi ba masi gi matang je oja Chaoba amtang thambiyo basically PR lagta gadi akoi sai thanna lepchaba ngamdre akoi thaga choriba akoi gi MLA sing hai tare ko akoi na khanjeba MLA sing sugi moi power light habne direct president rule hai bane president chalai ni through the governor hai bane aduna maduta gadi akoi isagi state sida akoi lejeri ba democratic system se fail ho hai bane MLA mantri me ama hojiki akoi nahan akoi Laibak ke demak tani akoi tholai se aingon da vote PBU aingon da sumain tawna sima PB vote am PB tagdi ai laibak sakhona bona jage ai si tawni ada tawni Manipur ka heloi adu tawni na hai me wasap me amdo krai sakar ke haven da number 1 so the point is political akoi ge democratic structures the failure karma failure of all the MLAs number 1 na sina trawa moi failure have never they have failed their akoi in their duty in their responsibility failure have never moi political power ke tasal logera amagi wagera moi masen jungin nar kan sida sima tower se na tang tabam pusok pangam dre have but rather BJP de su yengu ya ha tagdi BJP na akoi hojigi Manipur ge laiba phibam sida sahi ani hendela aba kan sida hana president rule thamge tagdi nahan thamen adu tagdi nahan ge thamdraga na hojim thamok toisen kaino si question jum julai ko atagdi BJP na paleba BJP na majority oriba state amada magi sapsawa magi majority phangiba adugumba akoi gi state amada kai dong ta piaram thamdoino ai gi party na chalai jaba adugumba laingak adugumba state adudong ai na ai mi sing na chalaiba ngamdre adu tagdi center na chalai ga tagdi it's also a big shame for BJP ge achouba political powers Narendra Modi Amit Shah leriba sing and that moi leriba tongan be union cabinet leriba moi da leriba tongan ba power me ama sale gi infrastructure gi budget sem gi loina tori sing se sigi se BJP na ngamdre haita gadi in Manipur they have failed adu Manipur fail ta di BJP as in totality fail ore have manam di mana pan ga do mana ngaksa ga do ba lengak to ngak pa ngamdre have ne not only about hoigi chief minister resign to roba and biren sing amadi my cabinet khaki wa sunna to adu cabinet ki hojigi hai ba hoigi Manipur di makhan yam tawe ha tagadi akoi ju yam ka hana khangbadi nate adu Manipur da tawriba hoigi null and void kind hai ba terms kari no hoigi governor na hai se null and void hai one do kai no aduna sigum posing ji kupna yeng mamu suma thau tai ha ba tagadi akoi da leiba akoi constitutional crisis haijaba tare sigi marak sida Manipur da di mina khangroi uroroi as moi thokpo tawjani akoi jokoi thokum tawni haibai potu da
constitution je regard to the vida democracy is respect to the vida akoina tawning tawni akoi di power pai da yade an either hujik haiba democratic process ta assembly phamang amre ado tagadi akoi suspended animation na thamani manandi the next logical oiba pot di suspended animation ne PR direct thamba jidi kanoni ko adu magi hai pot di presidential kenom su sange adagi housing gi essence su sange ko mom da kana di board houses ki aduna madu gi pot di ngasi hekta hujik hekta kana president phone toro aduga president ro chalai ro hai di ai hujik ori di thajade but the next best ai aina khanjari pot di kari no haba kansida chief minister gi pham adagi moi gi leader ma puthokpa ngamdrabani na makha taba step ti assembly tawdabani assembly taw ngamdre alta di constitutional crisis am lai alta gari kanana thau tawni hata governor tawni governor tawdi either through PR or to keep the state in suspended animation ana suspended animation na thamta gadi hoi ma ju matam khar lai na adu gi matungina hujigil deriba house dissolve to kidabani na hayang kayumba BJP manung da wai sanare governor da moina approach tore council minister na khoi smain tawna yana bam pore akhoi smain tawna mi ma khale akhoi smain tawna sima tawiro akhoi chief minister ma hapiro hai ta gadi hujiga haiba governor na magi power mongon leiba power sing invoke tora kan sida lift tore akhoi gi suspended animation je huji mu kan torbo akhoi gi hawrasi haiba gi potu da akhoi gi kano hai ta but magi MLA amadi magi leiba sing si intake will never except for the chief ministers and the council of ministers hai da ta ko adu gi potu de khara kan lakani hai wadi kanana oidoro no kanan to do hai bima leibani na chief minister chaki bai je council of ministers to natro adu ta gadi huji ga hai post sing sida ana over minister amadi MLA chief minister di he will be sworn in by the governor adu atopa lebe MLA sing di intake will ni adu vote to bi one do letre adu kai ma house kai asi dissolve tore hoi PR chala ani hata gadi tha taru ki mutung na hoi vote ong to taw yes ata di MLA sing so mo MLA ore an miam nun khan ma ju ya ta gadi khoi na huji toribo discussion sida karamba lambi lobuna BJP gi phagatage haibu di adu gi objective to lak adu gi wakhan gi paring amadi tawgoda constitutional business hajaba tare assembly tawdrabani na governor na mana thawam torokani governor tawtu thawtu di only two options hajabane adu gi potu ki wai ne thamjaje suspended animation lakani haibu gi possibilities aina amai thaja bai tare okay adu yema tare okay thank you very much Oja Paojel Chaoba makha chathaja boina Sujata da lakchake Oja Sujata nakalamrom da hojik mayamna kari haini any Manipur gi achauba ihau wathok thongdok thokibase khoi gi president rule leiringai da thokibana yameba mashi yambasina maram oirkan miyamna nakalamrom da president rule lakpase kaya pamna deba adumapu leiringai cherak sida president akhoi Oja Paojel Chaoba di president exactly ngasagi assembly si dissolve tawraka tawgani habagi thajabadi leite ngasagi animated suspension da oina leigedaba male haba warol amadi Oja Paojel Chaoba na thambiri ba ko adu nakalamron da ina Oja Sujata da lakchani sina miyamna khangeba kuki singsi kuki da center na haidi bias lei makhoi de hena support tawi habasi miyamna ngangna da na ningbu ngangna da na leiraba kaino ma khakne ba adugi mathakta makhoi gi lan mi singji sugi na ma da makhoi ga loineraga leire habasim sung leiribne ba sigi leiringai chairak sida khoi gi Manipur gi chief minister se inthu ba habasi chumli bara masi chumlaga na kamain tawbano aduga masi inthuru basina maram oirakanda hakajabada khut thajan ba oina thok agana masi kanagi maral oidori bano khaibama ko masida habidi ngasagi biren masamak masamak si matik chada ba adugumba eligible oidraba siamama oibana oidoribra natraga biren gi anti magi kano dadi minister of council dadi dum yawa magi anti biren ko aduga masi aduga nakalamrom dana congress ki nakalamrom da makogi no confidence motion thangat kani khokani kana Oja kano no di ngasai HEMCHANDRA no bi habi ko only opposition gi maikai dagi no confidence motion katana te atopa ruling party dagi ba no confidence motion gi yaw bai bisi loir bana ba warolsu Oja HEMCHANDRA na thambiri ba ko masida lakchani ba famdi hojiki leiba prevailing situation na sida aikhoina leiriba khoi leiba ki mapu ma inthuraga haibasi ngasai di center di koki ga ya nei aduga makhoi gi suda leiba lan mi sing si di
ꯃꯈꯣꯏꯒ ꯅꯛꯅ ꯆꯠꯃꯤꯟꯅꯗꯅ ꯂꯩꯔꯕꯅꯤꯅ ꯃꯍꯥꯛ ꯑꯃ ꯏꯟꯊꯨꯕ ꯍꯥꯏꯕꯁꯤ ꯍꯥꯒꯖꯕꯗ ꯒꯨꯠ ꯊꯥꯖꯟꯕ ꯑꯣꯏꯅ ꯊꯣꯛꯑꯒ ꯃꯁꯤꯒꯤ ꯃꯥꯡꯖꯕ ꯂꯥꯛꯀꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯀꯩꯅꯣꯗꯤ ꯃꯣꯠꯇꯤ ꯂꯩꯕꯤꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯏ ꯌꯨꯖꯔꯁꯤꯗ ꯁꯤ ꯃꯇꯥꯡꯁꯤꯗꯤ ꯑꯔꯤ ꯁꯤ ꯃꯇꯥꯡ ꯇꯁꯦꯡꯅ ꯅꯍꯥꯟꯗꯒꯤ ꯑꯩꯈꯣꯏꯁꯦ ꯁꯨꯝ ꯊꯣꯡꯅꯔꯤꯕ ꯀꯟꯗꯤꯁꯟꯁꯤꯗ ꯇꯁꯦꯡꯅ ꯄ꯭ꯔꯖꯥ ꯑꯃ ꯑꯣꯏꯅꯀꯣ ꯍꯧꯖꯤꯛꯀꯤ ꯑꯣꯏꯔꯤꯕ ꯁꯤꯆꯨꯋꯦꯁꯟꯁꯤꯗ ꯇꯁꯦꯡꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕ ꯃꯤꯟꯁ ꯍꯣꯏ ꯑꯣꯅꯔꯦꯕꯜ ꯁꯤएमꯒꯤ ꯃꯥꯒꯤ ꯊꯥꯗꯣꯛꯈꯤꯕꯗꯨꯗꯤ ꯊꯥꯗꯣꯛꯈ꯭ꯔꯦ ꯃꯥꯅ ꯃꯥꯒꯤ ꯀꯩꯅꯣ ꯇꯧꯖꯕ ꯄꯤꯕꯗꯨꯗꯤꯀꯣ ꯑꯃꯒꯤ ꯄ꯭ꯔꯦꯁꯔꯕꯨ ꯑꯣꯏꯔꯣ ꯑꯃꯕꯨ ꯑꯣꯏꯔꯣ ꯃꯥꯅ ꯀꯩꯅꯣ ꯁ꯭ꯇꯦꯟ ꯇꯧꯕꯗꯨ 21 ꯃꯟꯊꯁꯇꯣ ꯃꯥꯅ ꯉꯝꯃꯛꯇ ꯌꯥꯝꯅꯗꯤ ꯍꯣꯠꯅꯖꯩ ꯑꯗꯨꯕꯨ ꯃꯤꯌꯥꯝꯁꯤꯒꯤ ꯑꯣꯏꯔꯤꯕ ꯀꯟꯗꯤꯁꯟꯗꯨꯗ ꯃꯥꯅ ꯅꯣꯡꯉꯥꯜꯂꯒ ꯑꯦꯁꯦꯝꯕ꯭ꯂꯤꯗꯣ ꯂꯩꯕꯅꯤꯅ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯗꯨꯒꯤ ꯃꯥꯒꯤ ꯇꯣꯉꯥꯟꯕ ꯂꯩꯔꯝꯕ ꯌꯥꯏꯀꯣ ꯑꯗꯨꯒꯨꯝꯕꯒꯤ ꯊꯥꯗꯣꯛꯈ꯭ꯔꯒꯁꯨ ꯑꯩꯅ ꯌꯥꯝ ꯉꯛꯏꯗꯤ ꯃꯗꯨꯗꯒꯤ ꯊꯥꯗꯣꯛꯈꯤꯕꯗꯩꯅ ꯉꯁꯤꯐꯥꯎꯗ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯂꯦꯝꯍꯧꯔꯤꯕ ꯃꯣꯏꯒꯤ 45 ꯁꯤꯗ majority ama khallaga ngasi bawda piba ngamdeba hauji pyar thamakpa haibase sengna habda atopa state tegi biram machala aga khoi state se pala doi nateba aduregi sengna habda khoi gi lebak se normal sida hana gi type te leba matam su nateba sidai sida moi masen yanaba yanadaba kainaga suna kandegi center degi khoi gi in charge ka tharak tanaga to holiba pose yam thina khoi praja mo oibada yamna thamoi du ngai tabu poi maram di yu ngara ngara makta da icha ama sidana uji mamana kholaw lawdana habdi pot se am critical oiriba matam sida moi masena si to bhaibase tasena ai praja mo oina su mama mo oina su yam thina pende habdi moi ki pot sidi ayaba matam naraga hujiki situation se control moi da nahanga yadaba pot to phare chatkre ma de ko adu tadi any person amana hujik se lepaga ai tawge myam support to hire tawna be abanga taneba sida moigi party gi moigi kanogi political party myam gi problem sina maram oiraga praja phuda awabaneba huji ichai su myam ama phadna pundana khoi khunna pa myam ama tawineba sumba step myam sida moina loriba step se tasenga leader oibada matik chada banga tane haige baidi masai gi subida yengba conjuse ka taneba huji gi delhi da थाकुम बाथोय इरांग थोबदुदा दिल्ली दा संगदना लैरगा गसी मोय पोजीशन की मतंग यौकन चौकी यौरगा लेक्चर पसु यावरी बसिदा अदुने बखने वरौदीदी तसेंग नेबा अदुने इन हाइसे खोई इराबुट कुंबा खोई सेंग हाबदा अदुगुम मी अमत यावद्रे बोजी वारी ददी खोई लै कटपन कटलीबा कटपीगा दो बलैदो कनामतना सु लौरोयबा तसेंग ने वरौरम दुने इन हाइसनेबा ngasi makta su ngarang handagi thado khre dan date and ta khre governor changdana khotana adu mo moy myam degi ama tawraga handle tawasi sir na tawgiba potu da gamda akoi ngam lo hona se habegi pot resolution lo bonam dise kari ginoba tongan abdegi in charge na tongan kaudana hotel kano da infal hotel tawdana taw khoi ge badam ngoiteba kari no ba khoi na leiba punsi se अखोई से मेकई मरी चप्पे यादरीनेबा रिलीफ कैंप द मियाम अमा से सोसाइटी तौदना खोना लेइबा म्याम नेबा सी कैंप तो उदेबा मोय हुजु उद्रिसे सी कैंप तो उदेबा मोय उद्रिसे सिलेज द मियाम म्याम द अदु तादि अखोई सु हारा नेबा फरे अदु दि डायरेक्टली अखोई कन्वर्सन द प्रेसिडेंट से थिंग प्रेसिडेंट रूल्स द अखोई तौलबना फरे खला नेबा मरम द अखोई नुसि बंत यावदि केनो सिले सिए बोय द अखोई नुसि बंत यावदि प्रजा नुसि यावदि बा बोय मोय सैक्रिफाइस अमता तौदेबा इरंदम गि दमकताना वो मसिंग किसी कंजूसन बतम लाबोजी फरे अहम बगी तो म्याम द यानद्रे प्रजा न याद्रे मोय पब्लिक मोय की पार्टी मसे द यानद्रे फरे बाबा दिजु मा तौजग्रेबा अदु तारे अमा सालाम तो चंगजेलगा तवगा हुजुगी सिचुएशन से कंट्रोल तौन मोहन गदम नट्रो सिनु थौना दिबा थबक लाबा सिनु करी ओर कनी मोदि खंग दब्राबा मोयसे हुजि प्रेसिडेंट रूल लाकांदा होय ममा ममांग द याम हो चो चो बुदला आगा दु थेंगरगा को सक्सेस ओय बदुने ने पामे हायराने बगोदी मरम ओल द पादब मोयसिदि मतुम बनाउ बुट का लोय दबदे मोयदि मपा मपुगी सोथोसु नते मोय हुजुब मतम लाबा मोय खलिजिबो सिने बे आइनो वराउदिस आइ ना हातगी येंगेन येंगबनि थमोय सेंग नाम त यावदेबा मोय अमना सैक्रिफाइस तम बि आइना 32 नटो मोय बीजेपी पार्टी द लेने से मोय एमपी जो हाय दुदि अमदु न फम कनो तौदर तादि अखोय अनब सीएम द लेतब तारगा दि मोय पार्टी नि सपोर्ट तौनि हायरेबा मोयदि अदु तारि हुजु खलगा मखत ओबि आइना हुजु नि बिथोर नाम दिसु मैता मजागा तनतो अमना सैक्रिफाइस तम बुया दब्राबा सोंदन मचा सी बगी मना बिनो ओ खोंगे कप ले रे बा आई चाय करी मरा नो न तो कप दे बता ट्रेन चही ट्रेन बन ना ने बसिन दो सखम द बदु अदान थोवतना लांज के चोब म इरान होना सिकरी नो बखन तो हाबु पुंसी से नो मन बे कई काने बिगे बा नो जो कोई मुसीबत बिंदे हाइका द्राबा मय कोइना सीने बे ने वराउदी से दुना मोय हुजिक सो आई हाइसिनी
खतंग दम वखल खंदा बिरगा अखोई की डिस्कशन से कई गुंबा ये बिरम ताबिर बोय तारगदी लेरिबल होय ऑनरेबल सेम बागी कनो तम जखरे बात केयर टेकर दे लेगरे अदुबो अमन फमगा मछि की पोसे सोम तौनबो होना बियो लेबा ने हारेगदी लेबा की खल्लु नोगी चौकुई की खंगनो नोगी पार्टी की खंगनो बखोय नादी बिरा भी खल्लो बमोय यस सी फटमा पोने बमोय पॉलिटिक्स ने कोई नियम हाली खंगे थात्रे थानी बन के नाने हखिन नाम दो हुई सेंटर ये मोगी भी लाओ अबनी मो प्रॉब्लम हकी ने कह दो यस यस के रिजल्ट तो सु अखोई एजेंडा दे हल्ले है मोगी ट्रू यस ये से मोबन मेबा याम थिन को याम थिन मतै चादे ai हाइसने खोई मैतै ओइने सु चैरके अतोप फुरुप की दुदी लाइव सपोर्ट तो दी दुम तो कन मोगी के सु याम कन आ कन लेते खोई मैतै मचा मोइ सिंज करी नो मोइ खाली वखल से यामना नातै चादे बसी तो विगनु अचुंबा लेबाक की खल्लगा सीगी बेचाई सुमे अंदो जुदी द हाथ के कमल बाबू मान की मदु में अंदो ने निजन्मियो हबा यस यस या अंद को आई हरी वायसु या नंगिंग दरे गांगा सु को मोइना दी वरोगनी अदो सीगी पोचदा मोइना दुगुंबा प्रेसिडेंट रूल थमला पतारगदी ने लेरिबा अखोई की मैतै एमएलए सिंह हाइगे को ने या नातै चारोय मैतै नुसिब नते नोइ दुनिया नुसिब नते आइडिया मणिपुर करा आइडिया मणिपुर मोने पामदुसे करिबु तौनम दोरिगे आई लपु मेने दिल्ली को कुल होने अंदर से के बताऊं दाई दिल्ली में चेन्नई रहे बसे सिवा होने में पोलाबा अभी चेन्नई अगर मैं मसन जाना रहेगा अम्मा ओल रोदना ये गवर्नमेंट का खलम दोनों असुकुम बंद सिचुएशन असुकुम क्रिटिकल हो बता करी रोना मैं यूनिटी हो दिस वो ना है थमान उन खलम दोनों में दी हेलो रहेगा सो सभी बंद नहीं दी मैं भी नुआई में यस अखोई स्माइल तो दिस मैं भी नुआई में सेंटर नुआई बनी नोई मम्मा नुआई बनी बा अखोई ये यूनिटी हो इधर से या नाम सुनानी इधर हरी तसेंगना याम पेंदे अदु नसीसु आई नाइस बतंग कितन ने हुजु गवर्नर फम फम दबा कोई खंगदे वखल खंदा बियु नियम खोई प्रजा मानुसी बियु नोना मसी वोट का गिबदो नसाई नरनागी पोस्ट काखत की बम तनते नियम सीरिबा तौरिबा मैम इचाई सु मसी कोजान जेंदर तौरिबा मैम सिने ने बु थागत खिबने हाबदो ने कावगन हाबो पोस्टमसु आई नसी डिस्कशन से थममगे ओके खोगी ओजा सुजता गी यामना सेंटिमेंटल ओइबा खोगी कैनोनी वारगोल ने थंबिरिसी तसेंग नमक हारगदी याम हाबिदी ककनिंगा याउद्रबा हाबिदी था कुनगा माथोई सुजलाबसिदा मियोई कया अमा सिखरबनी कया अमा खोई की असोक अपन नंगदना दुद नतना कया अमना थीबा खंगदना लेरी युम कया अमा मई चाकतना माल चांग कया अमा मांगदना दगी तोंगान तोंगान बा रिलीफ कैम्प दा सैदांगदना लेरीबने मसिगी रेस्पोंसिबिलिटी सिना कनाना लौगदोरिबनो हाबसी लौबगी महुत्ता अखोई अदुमक लेरिबा रूलिंग पार्टी की sacrificing spirit si amata leitre haba warol ni khogi oza sujata na thambiri basi even hojik palliba khogi khemchan bo hairo radeshyam bo hairo any adagi govindas bo hairo bishwajit bo hairo leiba mayam sida kari maramdi damakta habadi hayeng keno boki ngasi si phamkiba august ki tang taraga ni thoida phamkiba duna ngasi tha taruk churabani adu tardi sigi manung sida within this short few hours sida something makoi the sacrificing spirit lairagadi masi tauba ngamdabagi wasu lairoi aduma pu still hawjik chu phammunaba manbagi chokri munaba manbagi mami sini khogi tai habagi keno sini khogi oza sujata na thambiri se masi su nakal marom da laiba phibam sida khoi ningba yam kainingai oiba phibam ni tangai phadana laiba phibam sida khoi na yamna wari basi idp sing laiba sing sigi makhogi marai bakse kari oidoino haibasi khwaidagi achaubo hangni yam nungaijai thank you very much makha chathajaboina masi akhoi makha chathadringai gi mama mangoina na khoi news 18 dagi phangba paw amada sumna hai BJP fails to pick new Manipur chief minister after Biren's resignation president rule likely to be imposed Manipur president rule Manipur's ruling Bharatiya Janata Party leadership failed to name a new leader for the chief minister post 2 days after N. Biren Singh resignation sources. Sumaina taudana khoi tongan ba national news national media ki singdagi chu sumain taudana khoi gi laiba prevailing situation jida khoi chief minister na resign taukraba matung phawba haju phawba khoi
anauba akhoi alternative ama tau anauba CM ama hapa ngamde habagi pausi tongan tongan ba national news media da su phongi makhaja thaja boina ai oza hemchandra salam da lakjage oza hemchandra akhoi gi oza Sujata na panbi bagum akhoi Lairiba tauge haragadi everything is possible neba ngasagi sacrificing spirit che lairagadi oza hemchandra matam masigi akoi 11 hour ne sigi 11 hours si da su akoi gi sacrificing spirit che laidana amana ama khoi Manipur se kandaba yade habagi sacrificing spirit se da changsi lagadi maming palliba hajike MLA sing si dagi kana gumba khoi sacrifice tawraga kari gumba kharadi masi tabam thopra ne dikhale still hajik phaw sigi phibam sida mai ngorong chaba sibhawbada sacrifice tawbagi spirit ama bo leina da base oza hemchandra manungda kari haini ngasagi khoi MLA taraga mapan Delhi daga satana mayam na haina bada pesa karor tawdana phamu nei khonei habagi warol phawwa masi mayam na ningbu ngangna dana leibane sigi phibam se yawro phawda sacrificing spirit ambo leita base oza hemchandra masi still makoi ideology se oza hemchandra kari kamaini yengba ya masi dane aikoi last aikoi micham makoi se asi oina soira bra aikoi oina lala bra na khlei si masi dane aikoi na makoi je aikoi gi mihup ne na thagri ne masi dane ba soire ise masi da ai lante habdi yaroi ba makoi na hojik sacrificing mood leite hoi leiram magabu smai to go sida chap manana lepaga aikoi sigumba phire ama logsi na hairam moitro adigi biren resign to biren siloisi lobby to ram gadro yes aduna masi aikoi mamang dagi masi gi se adum mamang gi biren gi ahan term du dasu masi gi phifam ji adum urabane ada handak su adum 22 da government se sema matung dagi su adum pholo ure haitai pholo thule somda chatna aduda paisa nungsagi ofam su leibra adumakte khoi mit udamina hai ngamjadre ado tawi tawnabasi masidani miyam pemri basi ju amu miyam na sarotna loi to ga na haire ise masidane ba makoi gi asigumba yamna phajaba watpa thawong singsida miyam pelaktabani hajik chuni Manipur da hajik hariba suspension si animated suspension si cd adum soidre haina lobu yare hajiki punjing sida aduga mamangi sida kitang amaga hajoge mamangi assembly session chathaki bese august 12 ne august 12 gi pung 13 dagi hoge aduna hariba sigi matam tha taruk chap chabase february 12 da oigadoine bo aduga February 12 sigi pung 13 bawda makoi assembly phamba assembly kouba si oithu kadori raw si oithu aroeba oithu aroe hedi assembly session am koumotam da madugi mangoina na 15 to 20 days bawgi manang da marakta notice thokadam ni adugi notification dun maram kan session si governor na kowr sathaga doineba masi sungoi oithoktre oithokpa yaba lambi ama mawba leitreba aduna hajik hariba suspended animation se masi adum soidre haina lobu yare sida makoina hajik luchingba khangera khalloira asi soidre aduga ai ngasai hajabuduni masi sida luondu kisidang khena bagi waneba amana revoke to buya bagi chances sam leiba aduga PR haisu ju hoi sisu adum revoke to busu yai yabasi maduna president of India gi mukut leire aduga govern to busidi through the governor ni lakaduri aduna masi PRC lakraba animated suspension si leikhar kan sida masidi pura lengak si government gi center gi mukut leikhar gane bako president gi mukuta aduna masi lekhi kanda makoina tongning makai di adum tawbuda adum kaira roeba masigi mayam hainabadu handak Manipur thokli basi proxy war ni masi karigi damakta thohan bano haiba targadi Manipur ge lalhubugi irang se losinabagi pandam ama yawi haina mayam hainari sine bako maduki pandam do karigumba PRC leirgadi Manipur government ge
se leitrabani na mkhoi gi wam ta taningai le roi manipur gi luchingmani haiba singi mathau amta taraktrabani na maduna makhoina apam matam da apam mafam da operation chathna bagi kudong sabududi hauji leiragane ba aduna siba ki dana marai ba ki tamuktani haidana kun ngak na ba som thorliba akhoi gi naharol sing maru mapang sing sida karam saifu amamu pirakadage haiba sidi haujikti tambangam da ba pibam amada leire aduna masai sidani PR natraga haujiki suspended animation si lakpa kanda manipur da miyam gi penda basi amu hengal kane ba soidan soidana tawum thokdu center gi miyang makada president gi miyang makada mafam kya da leptana operation chatharak pa yai aduga khun ngak pasing haitare nako masigi muthakta akanba operation se chatharakna yamna phaba punbagi phibam masu lakoi haningai di leite madu lakpa matamda manipur da hena tangdu leita da ba phibam amasu lakpa yabagi mami dum di chawna ure ba madugi da makni hojik CM Birena magi resignation se standard tawraba matungda hojik mani Imphal city area si pura khogi kari haini sipai matan laire ba ko ngak chen masigi section thorang se lakotna leirabane ba se mafam guning bakta hojik yamna tight security arrangement naman leirabani masida pamdaba thodu tholak pa yai habi chu center na ui haitare na ko aduna maram kan masigi arrangement se lokhalak pani haina lawi aduna manipur da hojik hariba film sing si yeng kanda manipur da suspended animation si soidre habi simadi adum haiba yare aduga masigi loan do kitang khenabani ai ngai haijabaduni PR haibaduni aduga loan du moina notification thorka matamda adu hairakpa adagi PR hairakpa adu khaki wane ba khena ga dori se adu natana govern tawbugi momung sidi through the governor of Manipur da sagi president na masi thabuk khuri muksi loin pai rane ba madu pairak ko matamda kari wera kadage haibudu mati haiba ngamdre adu masigumba phibam ama lakalli se sigi matang da ne ba hauji ekhoida miyam da yam langtak na ba yam sounding ba yam pen da ba phauji masine makhoi BJP ki MLA kunthani thoi leijari bani ataina sagot kera sagot lora mukhoi adum sema bani NPFC adum sagotuna leiri bani aduna magi majority phangba phangdabagi sina mingonda mina no confidence motion thangala kanda masin nikani habi yofum du tisuk lei leitaba potu da makhoi masen BJP ki manung da lei ba MLA singdu adu makta da mot manaraktabdu ne bako masina maram mot kanda biren pham thador inge थादोकपगी मरमदि अनदर मयामसु लेरम गिबि आयोको मदुमक लोइनमक हाइद्रगसु मसी फम थादोखरम मथुंग सिदा मणिपुरदा गरि कॉन्स्टिट्यूशन क्राइसिस अमा थोए हाइबसिदि adum lobu yare hojik phawba makhoi gi luchingba anouba ama khanba ngamdaba haibase hojik su makhoi wakal tadri makhoi gi masa gi oibe wakal du dagi makhoi si hongdok pangamdri na lobu ne ba lobi tawdana leiri ba adum noi hairona anybody when makhoi na yadre hariba chief minister oramba birendu adu nataba nakhoi na apamba ma khalo yes we khalo to pick to aduga hapo haide ba ado haida du natro haju bhawba makhoi gi luchingba ma haju bhawba khanna ngamdri se ade mazu ohelu ai tungda MLA asuk lei ai tungda MLA su lei mana yabna sini adu to la radi si masana adum si gi phiyom se lak pai si masana tai aduna makhoi da leire makhoi se sinama ki haragadi akoina soibani number 1 aduga aikoina aikoigi mikhalda mirep si kanabu thagat kadage haibigi matang sida koi si khara de soigra male aduga mirep ono song thorak libne na hariba mising sida marebak nungsiraga politics si sangaga ireibaki da mak karigumba thabak khara tauge na khallaga politics jarokpa vote lepop ka mi kyam masing yangi si ju koi hangbe ay ayamba loinamakti haijaroi ayamba manipur da vote lepiba maru mupang sing sinau sing haitare ne ko makoi mayam si kai kai no tawraga paisa khara tamraga paisa duna hekta tawraga power pama kanda power du paisa duna voter sing du leiraga hekta tawni haibo adugumba makhalgi mi sing duna masing yamna vote lepak panina miyam su
ꯑꯩꯈꯣꯏꯒꯤ ꯃꯗꯨꯒꯤ ꯃꯔꯛꯇꯒꯤ ꯀꯅꯥꯅ ꯍꯦꯟꯅ ꯐꯒꯦꯁꯦ ꯈꯟꯕꯗ ꯌꯥꯝ ꯑꯋꯥꯕ ꯑꯃꯁꯨꯅꯦ ꯑꯗꯨꯅ ꯌꯥꯝ ꯂꯨꯔꯤꯗꯤ ꯃꯁ꯭ꯋꯥꯏꯗꯒꯤ ꯍꯧꯔꯦ ꯏꯂꯦꯛꯁꯟꯗꯨꯗꯒꯤ ꯍꯧꯔꯦ ꯑꯗꯒꯤ ꯁꯦꯕꯥ ꯇꯧꯗꯣꯔꯤꯅꯦꯅ ꯊꯣꯛꯂꯛꯏꯕ ꯃꯤꯁꯤꯡꯗꯨ ꯀꯔꯝꯕꯅꯣꯕ ꯑꯩꯈꯣꯏꯅ ꯈꯪꯒꯗꯧꯔꯤꯁꯦ ꯍꯨꯔꯥꯟꯕ ꯉꯥꯛꯇ ꯑꯣꯏꯅ ꯎꯗꯣꯔꯤꯕ꯭ꯔꯥ ꯄꯣꯂꯤꯇꯤꯁꯤꯌꯟ ꯀꯔꯝꯕ ꯃꯈꯜꯒꯤ ꯃꯤ ꯑꯣꯏꯅ ꯎꯒꯗꯧꯔꯤꯒꯦꯕ ꯑꯗꯣ ꯃꯈꯣꯏꯒꯤ ꯑꯩꯈꯣꯏꯒꯤ ꯂꯨꯆꯤꯡꯕꯁꯦ ꯈꯜꯂꯛꯄ ꯀꯥꯟꯗ ꯃꯥꯒꯤ ꯂꯥꯏꯐ ꯍꯤꯁꯇ꯭ꯔꯤꯁꯤꯃꯁꯨ ꯌꯦꯡꯍꯧꯕ ꯃꯊꯧ ꯇꯥꯕ꯭ꯔꯥꯅ ꯈꯜꯂꯦ ꯗ꯭ꯔꯛ ꯂꯥꯂꯣꯜꯂꯝꯕ ꯒꯟꯖꯥ ꯂꯥꯂꯣꯜꯂꯝꯕ ꯀꯩꯅꯣ ꯇꯧꯔꯝꯕ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯑꯗꯨꯒꯨꯝꯕ ꯃꯤꯁꯤꯡꯗꯨꯅ ꯚꯣꯠ ꯂꯦꯞꯄꯛꯑꯒꯅ ꯑꯩꯈꯣꯏ ꯀꯃꯥꯏꯅ ꯇꯧ ꯇꯥꯕ ꯃꯥꯁꯤ ꯑꯩꯈꯣꯏꯒꯤ ꯃꯤꯍꯨꯠꯅꯦ ꯊꯥꯒꯠꯈ꯭ꯔꯒ ꯑꯗꯨꯒꯨꯝꯕ ꯀꯔꯤ ꯇꯧꯔꯛꯄ ꯑꯗꯨꯒꯨꯝꯕ ꯃꯤꯁꯤꯡꯗꯨꯅ ꯃꯁꯤꯡ ꯌꯥꯝꯕ ꯂꯣꯏꯅꯃꯛꯇꯤ ꯍꯥꯏꯖꯅꯤꯡꯗꯦ ꯍꯥꯏꯔꯤꯁꯦ ꯑꯗꯨꯒꯨꯝꯕ ꯃꯤꯁꯤꯡꯗꯨꯅ ꯃꯁꯤꯡ ꯌꯥꯝꯕꯅꯤꯅ ꯑꯩꯒꯤ ꯍꯥꯏꯕ ꯋꯥꯈꯜꯗꯨꯅ ꯃꯥꯡ ꯊꯥꯔꯛꯄꯅꯤꯅ ꯃꯥꯒꯤ ꯁꯦꯀ꯭ꯔꯤꯐꯥꯏꯁꯇꯣ ꯂꯥꯛꯇꯕꯅꯦꯕ ꯑꯗꯨꯒ ꯍꯧꯖꯤꯛꯁꯨ ꯃꯁꯤꯒꯤ ꯂꯨꯆꯤꯡꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯕꯤꯔꯦꯟ ꯌꯥꯕ ꯌꯥꯗꯕꯒꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯁꯤꯗ MLA ꯈꯔꯒꯤ ꯃꯆꯤꯟꯗꯒꯤ ꯇꯥꯕ ꯌꯥꯎꯋꯦꯕ MLAꯁꯤ ꯑꯩꯈꯣꯏꯁꯤ MLA ꯑꯣꯏꯅ ꯎꯗꯦ ꯃꯥꯒꯤ ꯑꯩꯈꯣꯏꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯋꯥꯀꯔ ꯑꯣꯏꯅ ꯎꯔꯦ MLA ꯑꯃꯒꯤ ꯄ꯭ꯔꯤꯚꯤꯂꯦꯖꯇꯣ ꯄꯤꯗ꯭ꯔꯦꯅ ꯍꯥꯏꯌꯦꯕ ꯀꯔꯤꯅꯣ ꯃꯗꯨ ꯃꯥꯒꯤ ꯀꯩꯅꯣꯗꯣ ꯄꯤꯗꯦ ꯍꯥꯏꯔꯛꯏꯁꯤꯗ ꯀꯔꯤꯅꯣꯁꯤ ꯍꯪꯕ ꯌꯥꯏꯌꯦꯕ ꯊꯤꯀꯥ ꯄꯤꯗꯕꯩꯔꯣ ꯑꯗꯒꯤ ꯊꯤꯀꯥ ꯌꯦꯟꯅꯕ ꯑꯩꯈꯣꯏꯒꯤ ꯄꯔꯁꯦꯟꯇꯦꯖ ꯌꯥꯅꯗꯕꯒꯤꯔ ꯑꯗꯒꯤ ꯁꯣꯝꯗꯒꯤ ꯍꯩꯊꯔꯛꯏꯕ ꯄꯩꯁꯥ ꯃꯌꯥꯝꯗꯨ ꯃꯥꯏ ꯁꯔꯨꯛ ꯊꯨꯡꯗꯦ ꯍꯥꯏꯅꯕꯒꯤꯔ MLA ꯑꯃꯒꯤ ꯄ꯭ꯔꯤꯚꯤꯂꯦꯖ ꯃꯥꯅ ꯑꯗꯨ ꯄꯤꯗꯦꯅ ꯍꯥꯏꯔꯒꯗꯤ ꯑꯗꯨ ꯐꯪꯅꯗꯕꯒꯤꯗꯃꯛꯇ ꯃꯥ ꯚꯣꯠ ꯂꯦꯞꯄ꯭ꯔꯥ ꯁꯤꯁꯨ ꯍꯪꯉꯛꯀꯗꯧꯔꯦꯕ ꯃꯥꯒꯤ ꯂꯣꯀꯦꯜ ꯑꯦꯔꯤꯌꯥ ꯗꯤꯕꯦꯂꯞꯃꯦꯟꯁꯦ ꯗꯤꯕꯦꯂꯞꯃꯦꯟ ꯐꯟꯁꯦ ꯆꯍꯤ ꯑꯃꯗ ꯂꯨꯄꯥ ꯀ꯭ꯔꯣꯔ 2 ꯅꯠꯇ꯭ꯔꯣ ꯂꯥꯛꯏꯁꯦ ꯃꯗꯨ ꯈꯛꯇꯅ ꯅꯤꯡꯊꯤꯖꯅ ꯁꯦꯝꯕꯗ ꯀꯣꯟꯁꯇꯤꯇ꯭ꯌꯨꯟꯁꯤꯗꯣ ꯈꯔꯗꯤ ꯑꯗꯨꯝ ꯁꯦꯝꯅꯦꯕꯀꯣ ꯃꯗꯨꯒꯤ ꯃꯊꯛꯇ ꯃꯥꯅ ꯄꯥꯝꯃꯤꯁꯦ ꯀꯩꯅꯣ ꯑꯗꯣ ꯊꯤꯀꯥꯗꯨ ꯌꯥꯝꯅ ꯍꯥꯏꯕꯁꯨ ꯅꯨꯡꯉꯥꯏꯇꯦꯀꯣ ꯃꯗꯨꯋꯥꯏꯗꯨꯗ ꯑꯗꯨꯝ ꯂꯩꯗꯅ ꯃꯁꯤꯒꯤ ꯇꯛꯁꯜꯁꯦ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯂꯥꯛꯄꯅꯤ ꯍꯥꯏꯅ ꯂꯧꯏ ꯃꯈꯣꯏꯅ ꯏꯔꯩꯕꯥꯛꯀꯤꯗꯃꯛꯇ ꯑꯁꯤꯒꯨꯝꯕ ꯊꯕꯛ ꯑꯃ ꯇꯧꯁꯤ ꯌꯥꯗꯦ ꯑꯗꯨꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯃꯥꯏ ꯌꯥꯗꯕꯅꯤ ꯍꯥꯏꯕꯁꯤꯗꯤ ꯇꯥꯗꯦ 이래밖에 시군바 쪼바 타바 아마 똑시 마루다 거기 찜인선에 야데 야다버기 마 사고빠 똑보니 마 야닝다버니시 아두마이나 하락버시 이팅팅나데 아 비드리바 아두나 마시기 군바 시기 비범시 여러분 강시다디 머니푸르다 하우직 eliminated suspension se laani suga PR haisini adu loan do kitang khenabagi wani amana revok to bai yai ya de adu ai du khaktani aduna masi lakha matamda waga dori bse mukhoidi waroi micham singni wai government to pakanda direct center na paijai president na paena haibai wani madu paira matamda khoigi de today life to di thojok ahongba leitabi yai adu khoigi khun ngak pusing laan marak sida karamba phiyam oirakadage haibsimadi yam luba amakhakni hainingi aduna masigidamukta miyamju kitangdi aware oiba sem saba mathau tabra haina khallebako hojik makta adum khungakpa phagre haisi numi khudingi taeba yes aduga numi khudingi su khungakpa phagre na dharna phami protest towi madu kanana tarige haibsimsu hangamne tabi ba tabi de su khangde from the panglaw to lauri bisi tabi ga do moina tabi dramina yam su aruba aduga lenga pairi ba lenga ki luching bisi su magi marakta leiriba magi mi wegdaba mayam duna yaraktar kandadi mapangal se sum sondhara amina tawning do su amta tawbunga maroi somda mayam duna inkhatlaga masi mapangal kal kanda center na karigumba ma harapa kanda ai adu yabanga moyese sagi chiptuna hagada natra madu som manungadi masi khoyi indhunaba sum ngailer kanduda ma adu haingam kidra sunga mangeba aduna somda yadre hairabanina amada yanana bu khoner patayaba aduna khoida khoina mayamne he haiba ji jagi phibamse masana tana tawbu tareba maramdi magi manungdu masi yaba masingsi hantarak pasina marmoraga adu amukso hainingina yadribado yahanmangamdribado kan luchingno luching lai mi kudimani yagadamne aduna maju yahanmangamdribado magisu asoiba mati lei haibasi masani yajagadamne sini aina hainingina aduna hojikti si phimsi yore soidana eliminated suspension within the short period ai lauthoragani and haibigi azabadu leje aduna mase lauthor matungdadi kari wigedage haibadu miyangi kari ihau lakpra laktabra madumak miyamna dum yarabra haibasimasu yengba tari mesmai tamsage okay thank you very much oja makha chathaja boina ai khoi oja Paojel Chaoba laksage
Oza Paojel Chaoba hojik lairiba khoi president rule si lakani haibagi wafam sida ngasagi animated keno khoi sigi suspension sigi matang simaga president rule sida tangkak ani thokna ni ko thamise habadi khoi animation suspended simaga ngasagi assembly dissolve to simaga ne oza ko ani sida ngasagi nakalamrom da mayamna hairiba animated suspension thambadagi di direct PR laibane hene advantage laigani haiba warol su amuk thambasu yauriba kaigino haibada center da paliba BJP gi best option si assembly suspended animation si tawraga PR thambana hena phai haiba warol su mayamna thamnaba yauriba oza Paojel Chaoba oza Paojel Chaoba kari thambini si matang sida तसेना कना अनिमा मुपामदे हम सेना हाकन देखो कहीं अकोई या भी गाइनिंग आइने है तारी अकोई इसाने अकोई इसागी डेमोक्रेटिक राइट्स तो अकोई पांगतुक जब ngam dre अकोई इसाने इसा लेंगाक जब दो ngam dre अकोई रिप्रेजेंटेटिव्स अकोई ने कलर बिजे फेलो रे अकोई मकोई थाजब थमरो कान अकोई ने पीरबा अकोई खुबी द नम ग्रिबा सेल्दो ओनते नम ग्र माले हाइबगी ओफु मे आमले अदुना politics tadi anything can happen loin ma ngasi ne amma haini horen amma haini hayeng na pra ona tena ba mada lak pasu ye adu hujik le film si dia koi je taseng na hare kan si da akoi gi ana ba se karam na ba ne hen phage ha film du wari ne ko aduna ana ba ji nungai ngai de mu yaw din ana makhal gi keno ni problem ne mani hujik le pot se du taseng na hare kan di akoi gi yamna democracy khoi gi wahandok democracy wahandok ngak pangam da miam gi mandate ngak pangam da lengak am haibase masi da phajani ngai di amata leitre suspended animation lakera or direct hojige haiba house dissolve tor kan da pr tham kan tor kan da impose tor kan da mu hanung election tawgera khoi gi di hamu dum tare hai tare ko manam di khoi yamna militarized oiraba khwaidagi India da militarized oiraba aduguma lamamani army Assam Rifle BSF CRPF ITBF Rapid Action Force me ampula kana more than 70,000 hen lay po atane aduna masisida khoigi internal disturbance lay hana article 355 hana hare internal disturbance or external aggression ko sidis the article 355 labor later brana hana hainare matam kuire matung da article 355 impose tore haibisum khange hana di lei leti na mare ton ala koi manipur miam da tawiri ba koi gi figri haitare ko yam noning ma haitare chief minister jo haitok te ko na ultimately upai leti ka da security combined security details ngon de pi de kuldip na logre hare kan da hare kuldip te ko na hangkan da id state government ki ya thangal lak pare na akoi leiba Manipur gi miyam je apang sibai type am lene ko pang type ta ko ji kaim khang ro ko in thokon puang nga puang ma lo re moi na kai khang no haibu gi question ma yamna insulting we pot amadi yawe na ai thamja gi ko ana khang da ba si su hoi khang da pot kras ju ko na par khang be nei na ra kan si da hen na kan tor pe apa pot ko lak pe adu hujik lai film si di the state government amadi BJP lengang na ko Manipur miyam se ko फेलो है अदुना सिला एपोस दि करिना फागे करिना फतगे हाइबदुदि अखोय यारोय मरमदि कॉन्स्टिट्यूशनल गी ओइबा अखोय गी कनो मने को मसिगी टेक ओवर मा हाइतारे मरम नोय म्याम पांगम दरना अखोय तोरगे हाइबने याम समना हारा कांसिदा अदु नोय म्याम से पुलप अमुक हन भोट लेमनिंगब्रा नत्रगा hayeng no mission yana kan chief minister no ma khalage ha kan se payal ta ga mu khoi mu sigi suspended administration lo for kan se dum no yong kana ro chief minister kana no ge tong bre no ma gi mi me amu le ya khoi pun ma sure kun tha sure ta ga di pare ayong chief minister ga ai assembly da ai mi suk le sumai ton to bi no manung si da khoi gi negotiation me am to bi no tro ri to ne se dum na tra yes so am da अतोप कैबिनेट की पाइब मिसिंग कोई सेन चौन पाइब मिनिस्टर्स मैम की लोबी लेरमगनी नत्रा हाइबदी दाइसन लेरिब कांगुसिंग से हाइतार सोमन चीफ मिनिस्टर की जो वन ए समाय तो नंगन हान स्ट्रेंग लेक तबगे नुंगाइ तिने रिजन तो वन हुजि स्ट्रेंग लेरम हायल तागद अन मनुंग सिदा हाय ngsi त लोइदोब
keno makti oidrin khalik maramdi power has the irai line ta thal pusu yadin ana masigi posi library BJP su face saving kai to no yeng di yeng se adu ultimately hujiti upai di kaim ne ro hadi suspended animation man electo foreign governor electo wahi ka di irakani na under due provisions of the constitution natra constitution ka article hujika haiba 174(1)(a adu matung hoi smine to na manipur use assembly se hoi keno se government has been kept in suspended animation adu without dissolving the house ko adu gi moi tongan ba legal gi keno ba constitution gi makha ba magi keno me ama yorokani adu gi cheru thola kan ne khoi na mu ne na ba doise manam di kari film da legi do wen lo na lo nga sai na aina hajar na khoi gi tongan ba khoi gi lengak sason gi mong se di khoi na democracy ma lebe se masigi wo han dok le nam dam na hojikti khoi gi keno na governor na pandore governor pa ba se president ki magi representative na tro ma se yes ana magi representative na have the center na pala have ne adu hojika hai ba khoi gi suspended animation na tham ta ga di hojika hai ba assembly se dim hinge have ne yes yes adu ga revive to bi have ne adu plus ek to dissolve to house dissolve to na horen kemba keno na iren khalas ne adu heta ga di vote amu hokta na adu sin karam na phai karam phatagi adu di lengak pai duriba akhoi governor na hojik mana to ta na adu it's not up to the choice akhoi manipur miam da akhoi punsi hingbai mong se akhoi sai khut na pai jadre have ni da mi na pai gre pithok have ni adu kamai to ki du gi mu ta na si tholo puti ko ngai do se anyway sigi marak thatna ai oja Paojel Chaoba da ina wahang amtang ga thamjani sina and akhoi gi animated suspension bu oiro akhoi khangdoi ni we have to wait and watch when governor na tholok pa cherol gi matung ina direct akhoi gi assembly se dissolve toraga PR thamdoira election by election la kadoira khotora si khangdri ba we have to wait and watch neba adumakpu ngasi thoiba akhoi gi chief minister na resign toriba sigi wathok sigi haurak pham si di akhoi lairiba prevailing conflict si loisil lakta basina maram oirakanda achau issue se habadi magi source magi cause se oja Paojel Chaoba cause ti sineba loisin manga makta ba waroi sil loisin ba ngamakta basina achau ba cause ma oiriba aduma pu lakchan lo wafam di lairiba ngasagi animated suspension da laigera natraga na direct assembly se dissolve toraga PR oyera ani se oiraga su lairiba hojiki present crisis si loisin bangamgani marak sida loisin bangamgani habagi thajabadi leibra kamai taw se sida ne yam interesting question ne maram di cookie kamu di moi su politician lay na tro they are part of Manipur assembly so mi ko haje cookie ga lan tawnai why ne but they are still part of the assembly moi lip lojo ki why ne yes kai no hakan di India government ki lay constitution makha da Manipur ke assembly sida equal representation na minority ki su represent tawdoi ni naga ki su tawdoi ni cookie ki su tawdoi ni medi pang ki su tawdoi ni loi tawdoi na tro aduna sige right to representation hojiki lay article 170 da dum pi ri constitution na pi kan sida moi se kyang kuin yaw bu ya ge yaw to bi ya da ge hai ta ge adugi so question me am lai ana constitutional law yam khangba mi mathau tai ko akoi lawyers mem le ngoni Manipur kha constitutional law khangba hai tare mo ne am kupna nai na mathau tai tare constitution gi magi kare hai tare lerak me am se yam na makhan gi lerak me am leina ana lerak khoi gi chang do lerak sida kari kamai to na khoi na kai thena ba ya ba ge na tra kari hapchen ba ya ba ge kari tawna ba ge sigi lerak chang kan krai ta ge haisi magi leriba laws tu matung ina akoina thabo to ri ngata ne governor decision to se du ngata ne state am function to se mai ne adu khudong sa ba lo ba hai ta ne sai host ki da haibe gi da situation ji control to ngam de have ne control to ngam ki kui assembly kam hogre yes before kam hogre na 2023 ne hori je adu eta ga di huji 2025 se ke do gi no amuk akoi sigi issue si lak to se floor test tawni haiba akoi no confidence motion puto ke pulakane na haire natra adui matang da no confidence pokta ga di MLA ai matang ai ngon da kya le rige akoi gi CM biren kya lege atop kangun kya le rige haibu yena to ne adugi nap sai dir na hanan
kena tong loi nagar bane khut thangana loi gar pone adu gi number lai tabai ne ba assembly da use ki kena democratic exercise ta wadau se to hon se governor is equally at fault ama hai kai no cm na resign tor kan se akhoi gi kena to dia sorry assembly to dia de have labor na kari manam gi no mana nalen board and tholai ta yes adu ta gi assembly to thoi ne bu ana bjp na power se mang pe akhoi chief minister je myam mang da akhoi gi bjp gi mi ne expose to lok pe atraga akhoi gi smain to na bjp gi myam mang da hu gi lekai myam da mamang thu kan khana ba kan ji da majority do proof to ngam de no confidence motion da fail ta gi akhoi gi sai chief minister je akhoi mi na akhoi gi ruling na paliba akhoi gi majority level government na indu le ta di bjp di lo jo ana governor gi so akhoi hanim question myam le ta ke da gi no even if he is akhoi gi kai hojik akhoi gi caretaker oina leita go su kai maram gi no khoi gi assembly phangin ton dis adu myam gi hakmat pana tro adu na haibta gi mai tongan ba design du da manung gi bjp gi power pam du da moi masen gi lotu na du da manipur myam wa le habne jam seng hai kan da to ye to mi na ke do to ga no yes ngarang maksu khoi gi panelist amana du mak phongdok pirami khoi gi article 174 clause 1 gi matung ina governor na thoiba null and void si masi thokpam thokte masi governor da su lana lamjing ba yawrabra haibagi warol amakak oja Paojel Chaoba ngarang maksu thamame masi maksu thambam thokte haidana do yam nungai je oja Paojel Chaoba thank you very much makha cha thaja boina ai oja Sujata da lakjage oja Sujata su hojik lai ba khoi chahi ani phajal kador ba conflict sigi matang da tongan be issue mayam amada esta koi lamdam sigi mama moina any issue mayam amada khoi thodang yadana akhoi mangjin thadana challi ado ngasi su adumak yamna kahani mama amagi oiba haidi macha kainaraba mama singi adagi laigidraba singsigi awaba si mayam sigi kano sida yam nuaitaba warol kaya ma thambiri adumakpu miyamna khwaidagi maru ori se hojik CM anauba sindaba kanana oigera A na oigera B na oigera habdu koi mathau ta deba X na oigera o Y Z na oigera any oining mama oiroba whatever what people want is akhoi gi hanagi tangdulata laita na leiramba hanagi normal si do hanjalapane ba miyam na pami basi adu oza Sujata da so ina laksani se oza Paojel Chaoba da thamjaba dumaina kari gumba hojiki situation si de duki matik phatre akoi CM resign tawre hojik animated suspension natraga direct assembly se dissolve tawraga election tawrpa yabagi phibam PR lakni la o ya ji koi horen pung kharagi matung de khangani la ado oza Sujata da ina laksani se mayam na pami sidi hojik unrest ori basi hanagi normal sidu da hanjalak pasine mane ado kari gumba haiba animated suspension natraga PR se ta sengnama assembly se dissolve tawdra tawragadi conflict solution lakani habi thajabadi leibra kamai tawi masida hari ta sengna am lu pot uji chawdo sai do ta sengna masi ki pot le ka aidi lotion ni habi ki yamna thajabadi oide ko oidra su hoi ba khoi gi MLA minister sing gi moi gi thong thongna gi hairo ga di ami du ga mom phare khale ba praja myam ju ga khoi gi haibo adani president will har ga su mai gi protocol mai forward leidana ko haita adu di khoi gi micha myam changjana himba asun site gi bo ro son site gi bo oro khoi gi sunata ba thani pan gi angang ga di hat pa di yara ro du ne ba du na mo sengna ha rules amam du gi follow lak tu ne ba maram di ai gi lei ba ai gi lei ngak si de lei ba myam si gi di ngasi khangba ngam ma si ne ba hoi han gi honorable CM do mai gi keno myam dum yaning dre haidana chat khre ko adu bo ngasi tawak tu ba moisna di moi gi responsibility seis da kai gum phat ba nu da thola aga su responsibility di moi lem hori ba moi myam sin lobham thoe ba khoi gi CM oi do ni kan photo chari ba media ra chari ba myam se loi ma lo ka da ne ko adu ga moi gi nature si leina khoi gi haji da chakka da mi oi ni ure ba khoi ni ngasi urak pada malam di masai gi decide manipur bu nuksiba myam bu nuksiba mi am ta yaudre ha ji khanga bani na tasengna madugi poto laga magi poto go magi niyom niti amadi lakadabani na madudo ina praja myam se ichai su myam se madu su thengna ba pharabrang khaleba maramdi kari to ni khoi di khoi irai ba khoi na thagal uba mi duna khoi bu
ipai mane khanuba moi sina akhoi gidamakta khalaktragadi akhoi na moi gidamakta sum kanu tonglei budi yadrabnina direct center fight tawbudu khoi pharane khaleba president will thame haira su mama mamang da myama pya thamba matamda kaisu akhoi innocent oiba praja gidi thoidongna problem yang kana thamba nate ko hoi moi romdala akhoi gidi ta senga ngasi gi lan tawe basida akhoi gi meitei haiba pochni ngasi bokta defense tawa lakpa tani akhoi na mo ta changselaga kampo pichanga khana hawbu leite to chambu chalaga hawbu leite moi chalaga hawbu leite ko mai ke mari sa khoi namta nate ba moi na to ko khodi defense tawa lakpa tani ba aduni direct akhona adugi kano to khona thangal mam bagi report oro amu on ground oro no ma to khona tongna banga ba ne ba du tadi adu ena akhoi amu pa mayan khalani maram de igi chai sudan ngasi to report ngasi phara pulibadi confuse me amoina thambire ba moi politics games na akhoi ngasi leita ni hingba ngam dabne ba aduni direct rules ama laktro bne ba rules to gi follow wa madalan ba mi de ne ba problem oi du di akhoi micham praja de du oro ba thani pan anga ga to bu matam do madu da khoi na kai ba phusi pong to khoi pha ba ngam de na lei ngari dana kamal babu army camp ta mangi bi ngasi bang to jen pi ba ngam da lei dana madu direct praja ga fight to pa gi mathaw ama la ade ba adu so mu pa me ba makhan makhan gi baram de khoi gi ne che ta dre ba khoi gi le ngak ta phami ba khoi mai tai yo na hai ge ba atai du di moi no ka ne ba khoi na matam da ni gi di kam ka no to wa dana na khoi unity order nam gi di nuksi dre ba do har wa de wo ja su ta ina mu laksani wo pham se state government ka khoi praja ka bo yam nak na na hai di hand to hand chi bok ta khoi conflict solution mangam dri ba adu bu khoi gi central government na gi makhutta everything koi rule se lai ba matam da masi gi habidi pros and cons so zum lai gani habigi thazab su lai habidi state government ka hand to hand yam nakna na chatmina ba matam da khoi si kem ta to ngam dra ba ne adu president rule se la e center na pai gre habu si matam da di adu sigi pros and cons se ado ai gi wakhal da di se na habada khoi gi hana tom ba se khoi gi ground report center na ga khumthor pa wa hei ko habdi jiri gi thoi ba crisis to khoi sondai gi na ama pulaw da law lei ba khoi gi di haibe jna ko terrorist ki ni khoi gi ko kaino na aduni ko foreign ko kimili chenjang pa ni aduni law lei da na ko ado gi sondai gi hai dorok pa na khoi gi ani do akhoi yam na communication gap layena idi lawe ba naksana ina lawde ba adu naksana amba taragadi ngasi gi poche khatang mam mangjong na thabok to bangam gane ba ko adu na maram oraga hojiti ground poche governor direct na todro bani ko governor direct taragadi akhoi miyam SEO so leiba praja nam sigi direct oram tuine ba dahangai de akhoi na leiba poche moi gi phammi ba ngasi gi sarkar gi leiramba potuna adum defense taraga center na adum sarkar da thangdarak ba akhoi achum drone thadare hasu khoi rom de adum kano to hanba akhoi gi fight to bangam da khoi pawa yaw da ju ju dum yaw de ba yaw da ba dun ba ngasi khoi gi onaga sem kano to ga su atopa ma thol pangam dis ne ba yaw da ba ne ba se masa gi yaw bo tar di na na khoi ngarang na na ma kano to ga su sa do man to ga su khoi sima le ren thola ka da ba po to thola pangam de ba adun ta di ji haji da le ri ba hoju noi ama da pa ga su akhoi ne dinga sai saw bo gi to bom to po thong dang lo di ha bo ga ni lo ra ga su masi gi po chi da dum chat ka ni khale ba adun he na sang da ka ni khale ba hoju di direct to fight to ga ko akhoi gi ground report chap chan pi ba governor su chamber ya da ba adu gi po to in chal haling ba pa ma pai wa ni da hari ina hai po te koi no di ngasi bokta center da khoi gi ngangai bo khoni bani no suena u khoi no media na khanga ba ngata ni defense ko lai do ko de suena di 24/7 kan pau khong ri ka haraga su suena ngam thorok pa da di khoi da thamoi da praja da chak pa myam am ore le dana khoi moirang da thokhi ba thau do arang ba mahan si ki ba du bu ron ron te har pa khuma pa army na bu yo mai in ne ba kamol babu army ken tamang hi ba do ngasi bokta ka no to ngam dream ne ba ka do ngam moi do no ba aina na hanu ba media da moi gi report ama yeng ma tam da ai bol hai ba lam du da anga nu pim cha mang matam da asama fang na thiraga phanghi ba chingama da ko almaina report kha adum phangjei ba adu ta di army camp lai ma khong hai ba du da mangi ba pot ngasi bong ta report success by sin ani ke lep to khibni na trama sum bam ne ha ba gi ground report phazan pi ka no to bongam je de ba adum maram moiraga seng hai ba di pam de isai su nam da bera di ka di adu bu ka su ka na asemba pot ki praja gi ingani hadi masigi lai ba lai ngak se da phamli ba miyam se lai du so pudi akhoi kano to bu sina bu hena phai na khale ba adu ichai su da su awa ba di odani ngasi lan gi tamang ta thoki ba khun ngak pa mam se mo se sarkar lai lai na kyam phajin punjan bi ge ngune kasu na tam unnecessary da kem ta mara lai tra ga su phari ba pulli ba ichai su mi gi kem ta basai gi khun bu ngak chara ga lai raga kem ta do chang se laga pha ba lai ri ba adu gu ma ma su
aduna adugumba mayam do khoi gi lawba ngambe gi sakti adugumba khalme gi wani koi gi di ta se la ina simak tawde ya de habadi leite option thi bai wani ba oreba situation sida aduni khali je hari ado kai haigadam no khangde adubu huji so mu request ta wi lei ri pochina tasengna santi wala tawgi hagadi irabot amako tang thopiro haiba pose masi last oina thamjarange pambadi amta natte ba adubu tawdaba ya daba yeng bagi situation du gi matung defense tawbai wali ne ben haiba thank you very much loishilapad ai aroiba wahang oina ai oja hemchandra da wahang amtang ka hangja hauge oja hemchandra khoigi oja paujal chaobna su dum thambiri ko lairiba phibam sida khoigi conflict sigi waroi sildi purak pangam bagi mami se ta ta dong mande habagi warol thambiri doga khoigi oja sujata na muk lairiba conflict sida khoigi governor na pairagadi ground report si masi yamna habadi achumba ground report amoiraga maduna hena pharadra habagi warol oja sujata na thambiri bako do aina oja hemchandra da lakchaning di karigumba president rule si chatle governor na pale leibak se adui taragadi leiba prevailing situation sida how far mana kadai phobo law and order si ngapangam dori bano adui communal harmony kadai phobo purak pangam dori bano aduga manipur gi territorial integrity amadi emotional integrity je sagat pase oja kadai phobo ngam dori bano haiba wahang simasu hangdaba yadabagi tanja amakak lai ba kaigino haibada mayamda hojik mixed emotion ne ba president rule lakna bo hena phare natraga president rule adi khoi se loire haidi pura migi lakeno si state of mind se pura confusion state ne ba lei se oja gi mot kari le oja tang thambi mosfai sida koini yim biari se hana akhoi gi proper government nama president rule lie and lowers it bako animated suspension or president rule lie and lowers lor kan sida hanagi proper government am lai ngai da kai tong ang rage yes aduga government do function kamai tawki ge article 355 lai na machine number mer kan da sigi ngak sel gi thabak thorom sing sidi adum khoi center na pairi bne direct rule to what up manai ne ba only sumna tangi chief minister ma lady ministry mla minister lady khoi assembly dissolve to di haiba khakta ne masigi lainga ki mawong sidi haidi law and order ngak pagi sidi adum center na pai gre hai tai madu babuda ngamgi de kaim tong ngamdri hojik si khoi je sigi sana sabi ing buki swai si da center khoi central force na kuki sing bunker saji lamba khoi uyuk sing du lokshin badagi irang khran nemba man bai wane bako madu sigumba phibam si chapsana torok kadra haibisi chu asubot wahangam oiribni maramdi sanglaba sahi ani muki meya si sida tawdana lakrabane kaim tawdana president rule se leiba leitaba to aseba president manipur da hana president rule leibaga manarabagum bani haibini da yes article 355 ki makada manipur government na law and order si paidana lakrabani even sigi report ama phawda chief minister yodre and hairibani intelligence report yodre and hairibani ba mastugi phim jo hana so dum president rule se leirabagum bani haitai aduna even koi state force si bhawda central force na sanghandri ni da mui chat ke haibe chalhandri ne ba aduna asigum phim si hana dagi hauna chapsana manipur da animated suspension natraga pr che lauthok tabagi wani manipur da asigum central rule lama leire haibe sidi koi mayam uraba gumbani aduga anu basida amuka hajik lauthoro matung da hena farak kadra haibase hena masigi law and order se phagala kadra haibasidi sisu aruba makhakni aruba hanga makhakni manipur da thokliba irang si yamna chingningai oiba amakhakni masi spontaneous oiba group purup ani sigi mrakta wakhal tanadabadagi thokpa irang oidaba semaga namduna thohanbai manba adugumba irang makhalam kani example amtang haijauge akoigi america na koigi al qaeda gi mathakta projection ama paikhat lebako projection se neptune haibasine ba project neptune masi paikhat la matungda al qaeda si loshina bo honreba aduga 2011 da bin laden si halakanda magi project se loshin kheba manipur da pr laigera proper government ama laigera central government na habjuk paikhat leba project se loidri bhabudi
adum chap manan lein thamjage sini aina hygiene adum leini aduga mokoi losinge mokoi gi pandam du phange na harpa kando maduda PR legera proper government legera aduda manipur gi irang loire madu natana mokoi gi pandam du phangri haina nawragati PR leirasu leitrasu chamani thamjage yes khoi maru di pandam mokoi gi pandam si lotion basine ba maru ori se ham thagachari uza hemchandra yam nuaje ngasigi khoigi president rule likely hariba khoigi northeast window gi pukachari ba sumba topic asida khoigi uza Paojel Chaoba uza hemchandra madi uza Sujata na isa isa gi achin matam khara khajiktang kaithokpiduna isa isa gi oiba mod warol kayama thambiduna pukachari ba topic asibu mapung fahan bi bagi damakta hanna hanna uza Paojel Chaoba uza hemchandra madi khoigi uza Sujata bu Kuigi Northeast window gi mai kai dagi han han thagat pangpong dokchari. Thank you very much for sparing your time. Thank you very much once again. Kuigi miyeng tabiriba khwai punam ki mafam da hawjik se khoi yamna tanik pa adumba tanja makhakni khoi no kuigi August ki tang taraga ni thoida phamkiba aroiba kuigi assembly session du gai ngasi ji tha taruk suba adugumba numit amakhakni aduga hayeng tang Taraga nithoigi nungdin gi pung baro sibauta khoi assembly ma sin langba phamba haibasi masi oithoktaba wafam oibena maram oiraga khoigi animated suspension natraga khoigi assembly dissolve tawraga khoigi direct PR lakpa ani si da laigadori bani hojik laiba ki piba masi si phobada hojik khoigi tongan ba panelist na phongdokhiba warol gi matung ina khoigi lairiba khoigi MLS sing kogi cabinet minister sing sida kogi sacrificing spirit si amata yaude havani even kogi chief minister na resign tawraba matung sida kogi leibak se kange leibak se cho kogi masi kandaba yade laiba sida kogi oza hemchandra na hausi hai giba even animation kogi animated suspension laigera natraga kogi direct PR laigera ani sida ngasagi makogi hauzik lairiba khogi conflict sigi kaino sima loisandrigai di ani mak lairaga su ikan kanaroi haibanina aikhoi si anoba strategy mani khoi su masida darkar orise lairiba MLA sing su strategy anoba ma haidi plan A dagi plan B ne hena lui haba warol su leinei aduna aikhoi si karamba strategy haidi khogi Delhi aikhoi si direct Delhi da dependent oiba dugumba laibak amakhak oibanina yamna waba adugumba makoina remote baraga makoina phamba lepo lepa dumba leibak amakak oire adubu hauzik mipung khudimak yamna tangdu leita daba hanagi tha kunga mathoi shuraba dumbagi conflict asi loidringai marak asida khogi political crisis na achauba khogi mipaiba masu pidaba nate adumakpu we have to wait and watch khoi pungja kharagi matungda Manipur da khogi animated suspension lakadoribra natraga direct president rule lakadoribra haibasi khoi mayam khoi ngaiba tabani yengba tabani eduga laaba matung sida ani sigi manungda ama lakpa matamda haidi karamba awonba lakadoribano haibasi su khoi yengba natana upai leite lairiba khogi paliba lengak pairiba singsida makoida sacrificing spirit yaudabana maram oiraga khoida su adukimatik awaba lai eduna ngasagi election matamda khoisu mihut khanbada akhoi su aran ba khara yaw khre haibase oza hemchandra na thambiba warol sisu masimaksu akhoi isa na accept tawam thopra na khalle masi thamjariba warol si thamjaba loinena ngasigi oinadi northeast window gi dialogue miyeng tabiro khai punamaki mafamdagi kainena ba ya thangni jari till then take care stay safe and good night.